Malemgeni Shubalanjaugi Matamda, Semgat Kiba Koirengei Airfield Asi, Tungi Mirogi the Makalaga, Kanba Matautai. Mapam masida Semgat Sagatlibasing Khudakta Lepkadabani Haiduna, ngasi Citizens for Protection and Preservation of Koirengei Airfield gi mideng makada, Meeyamga loinana Imphalis ki manung chanba, Koirengei Airfield mamangda human chain semduna, Meeyamna Changsinkhre, Khongjang aduda protect our airfield, hands of Koirengei Airfield, development without heritage is destruction, national heritage, not real estate, history cannot be revealed once destroyed, Haibana Jingba broadcasting seasonaki. Khongjang asiga mari lainana, Citizens for Protection and Preservation of Koirengei Airfield gi convener Santan Hakpam na Fongdokibada. Koirengei Airfield asi Manipur gi Puwarida ngalingai matamda gi sagonaraga laklaba mafam amani. Malemgeni Shubalanjau horakpa matamda India gi North East da airfield mayam ama semgatpa horakpada Manipur gi Koirengei Airfield asi ahum suba oina semgalakibani. Matam aduda border da lanjau thokpa matamda Myanmar da leiramba masing yamlaba British amadi Indian sing Imphal tamna khongna chelaktuna Koirengei Airfield da thonglakibani. Masida natana British ka Japan galan sokna matamda Koirengei Airfield asi yamna maru oiba mafam ama oirakibani. Maram aduna historical site mayam kanbagi manungda Manipur gi Puwarida ngalingai matamdagi sagonaduna laklaba Koirengei da leiba Airfield asi kanavagi damak India gi Prime Minister amadi Home Minister da ai vachero pisinduna khanghan khrabasu mafam asida leptana nauna permanent construction kaya semgalakliba asi yamna laibak tibani mafam asida Semgatlibasing Khudakta Lepkadabani haina Ki loinana Koirengei da leiriba airfield asi kannaba honabada Manipur gi Meeyamna su achauba thaudang lamina si haiki Khongjang asi gi saruk ama oina Inspector General Assam Rifles Inspector General Border Security Force 57 Mountain Division Assam Rifles amadi BSF ki makok thongba singda airfield asida Semgat Sagatlibasing asi Khudakta lepiyo haiduna memorandum su pishinki akoi ngasi isdeida Citizen for the Protection of Preservation of Koirengei Airfield lena akoi gi citizen committee ma semjagi bisina ngasi tawjariba protest si akoi nan Prime Minister of India da hairiba Manipur da leiba adungai war second world war gi matamda toan ba apawba India gi lanmi ke ama regiment ke ama sida latna sigi mafam sida gi airlift tawgiba amadi purakiba jaga asida toan ba Assam Rifle amadi Border Security Force amadi 57 Mountain Division na masida jagasi location sida anouba construction kaya ama temporary na taba anouba torpa mayam se masigi jagasi thingbiduna masi heritage site oina natraga tourism site oina akoi onthoksi haibagi adugumba protest ni haijab tare akoina khangadabdi kaino aiganda North East ki jagasida maru oina Manipur da Indian National Army ki moirang da Phiran Singha ki bisi maru oi ri sumaina sigi Koirengei Airfield sisu aduki matik maru oi bei maram si kaino hai riba jaga sida matamdu da plane macha jingdu taraga asokapan kyama laing giba swai lekai da leiba imai ben kyama na cheng ke ga putoktana imung manung mateng pangdana world war matamdu da allied forces ki lanmi kyama sida tarakiba amadi lauthokkiba lei habese masi akoi Manipur Meeyamna na hongna ningsing mama changi hai riba potsi tawdringai da akoi khangaudana ngasi chai ma taruk sida hai riba Koirengei Airfield si akoi gi toan ba India gi lanmi kya na occupy tawbusi akoi na temporary oibjala na leiro matungda ngasi akoi na minda ubada toan ba permanent construction sajalakpasi akoi Meeyam da penjade hai riba construction sajalakpasi Khudakta lepi na ba ngasi akoi na hai riba rally asi chachabani mamang da su akoi na Prime Minister da memorandum kya thagre kenona su akoi gi honorable MP na su Kenoda akoi gi Union Home Ministry da approach tawba kyama lei hai pochi Manipur Meeyam ga loinana Koirengei airport si kanmada mateng lomina si haina ai sumaina tamjage